Bolero pickup amada lapoi puruga Imphal tamalakiba Yanglong Birisi Hanagi Chairman Kuki Revolution Army KI na gari ki trip ki paisa pi yade habli gi tamthi da furakre tungda lambi paring adumakada UKLF ni haiba fulai paiba sing su sahi gi tax ni haiduna lupa lising ani namno la hore hairi KRA na tamthi da furakra mi adu tamai subdivision wanung sanba Yanglong Birisi gi Z hot ngambo kawe masagi sahi yang kai to ulom sure mahak Yanglong Birisi Hanagi Chairman ni mahaki magi surta sopu gi da famlai mahak nangasi ayu masagi Bolero pickup amada falta malafoi puraga Salawa village manakta mi lenedraba police ki outpost amagi manakta leiramba masana masabu ki area ni hana saktak se mi ani ahumna tholo gari khamki amasung gari trip ki oina lupa sahum pigadabani hana khangalaki loyana senfam adu pinaba dimal tolokpada mahak na pikite gari trip ki oina lupa sahum pinaba khangalapga loyana hari ba senfam adu pinaba dimal tolokhiba loyana mahak purokibani hari mahak Purukpaduda aso ofon nangki haina jet hot ngambona ngasi Manipur press ta pangthokhiba pawmi sing unaba amada phongdokre mahak makata na haiki hai lambi paring asida khulgi oina nongmuda gari trip tara musatli mahak masa su numit khudingi lambi asida satwa matamda marakta pasha piba yawi adu atai ayama numsini pikide ngasi pasha pina makhangalakhiba aduda haudik kutta senfam amata yawde haina phongdokhiba loyana lambi paring asida kaigi makta ayat apan pini bano ꯑꯩꯈꯣꯏꯒꯤ ꯁꯨ UNC ꯅꯥꯒꯥ ꯍꯣꯍꯣ ꯑꯃꯁꯨꯡ NNC ꯗ ꯇꯥꯛꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯨꯕꯗꯒꯤ KRA ꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯍꯥꯏꯈ꯭ꯔꯦ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯛꯈꯤ ꯃꯗꯨꯗꯁꯨ UKLF ni ꯍꯥꯏꯖꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯜꯁꯤꯡꯅ ꯒꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯂꯒ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯦꯛꯁ ꯂꯨꯄꯥ 3,000 ꯄꯤꯅꯕ ꯗꯤꯃꯥꯜ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯊꯣꯛꯂꯒꯗꯤ ꯍꯥꯏꯕ ꯈꯟꯕꯗꯒꯤ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯒꯤ ꯂꯨꯄꯥ 2,000 ꯄꯨꯔꯒ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯌꯧꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯒꯥꯁꯤꯡꯗ ꯑꯇꯝꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯂꯦꯡꯂꯣꯡꯗꯒꯤꯅꯤ ꯂꯦꯡꯂꯣꯡꯒꯤ ꯑꯦꯛꯁ ꯆꯤꯌꯔꯃꯦꯟꯅꯤ ꯉꯁꯤ ꯈꯨꯟꯗꯒꯤ ꯊꯣꯔꯛꯄꯗ ꯆꯜꯋꯥ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯌꯨꯝ ꯑꯃ ꯁꯦꯝꯃ ꯂꯩꯔꯤ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯐ꯭ꯌꯨꯖꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯥꯡꯕꯨꯁꯤꯡ ꯃꯈꯣꯏꯗ ꯂꯩꯕꯗꯨꯗ ꯑꯗꯨꯗ ꯀꯨꯀꯤ ꯃꯤ KRA ꯃꯤ ꯑꯅꯤ ꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯅꯤꯕꯅꯤ ꯇ꯭ꯔꯤꯞꯀꯤ ꯑꯣꯏꯅ ꯄꯩꯁꯥ 300 ꯄꯤꯔꯣ ꯍꯥꯏꯌꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯃꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯂꯥꯛꯑꯒ ꯅꯨꯡꯇꯤ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯄꯩꯁꯥ ꯅꯤꯔꯦ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯃꯔꯣꯏ ꯃꯃꯥꯡꯗꯗꯤ ꯀꯌꯥ ꯅꯤꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯔ ꯇꯦꯡꯕꯪ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤ ꯅꯤꯗꯕꯅꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯀꯔꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯇꯤ ꯅꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯪꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯁꯣꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯑꯁꯣꯛꯄꯟ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯍꯥꯏ ꯀꯃꯥꯟꯗ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯀꯅꯥꯔ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯑꯩꯒꯤ ꯍꯥꯏ ꯀꯃꯥꯟꯗꯤ LNC ni UNC ni Naga Hohoni si ꯑꯩꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯒꯤ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯀꯣꯏꯕ ꯂꯥꯛꯄ ꯑꯣꯖꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯇꯨ ꯀꯥꯔꯦꯟꯒꯤ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯃꯥ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯍꯥꯏ ꯀꯇꯨ ꯀꯥꯔꯦꯟ ꯑꯗꯨꯗ ꯍꯥꯏꯒꯅꯨ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯑꯩ ꯉꯝꯗꯦ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯇꯧꯗꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯥꯅ ꯅꯣꯏꯗ ꯑꯗꯨꯝ ꯏꯔꯥꯡ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯁꯣꯛꯄ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯄꯟꯕ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯃꯥꯟꯗ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯍꯥꯏꯌꯦ ꯅꯪꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯀꯅꯥꯔ ꯍꯥꯏꯌꯦ ꯑꯩꯒꯤ ꯍꯥꯏ ꯀꯃꯥꯟꯗ LNC ni UNC ni Naga Hohoni ꯑꯩ ꯍꯥꯏꯕ KRA ni ꯍꯥꯏꯔꯦ KRA ꯍꯥꯏꯕ ꯑꯗꯨ ꯋꯥ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯕꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩ ꯅꯪꯇꯣꯟ ꯑꯁꯤꯗ ꯐꯨꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯁꯤꯗ ꯆꯪꯈ꯭ꯔꯕꯅꯤ ꯁꯤ ꯕ꯭ꯔꯦꯁꯇ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡ ꯑꯩꯈꯣꯏꯗ ꯑꯁꯣꯛꯄꯟ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦ ꯃꯊꯪꯗ ꯂꯥꯛꯑꯦ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯛꯑꯦ ꯀꯥꯡꯄꯣꯛꯄꯤꯁꯨ 2,000 ꯄꯤꯔꯦ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ AQLF ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅꯦ ꯆꯍꯤꯒꯤ ꯇꯦꯛꯁ ꯄꯤꯔꯣ ꯍꯥꯏ ꯆꯍꯤ ꯀꯌꯥꯔ ꯍꯥꯏꯅ ꯍꯪꯕꯗ ꯃꯣꯏ ꯀꯌꯥꯔ ꯍꯥꯏ 2,000 ꯑꯣꯖꯥ ꯑꯁꯤꯗ ꯅꯪ ꯑꯩ ꯅꯪ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯦꯁꯦꯟꯖꯔ ꯑꯃ ꯅꯪꯅ ꯑꯩ ꯄꯤꯔꯦ ꯑꯩꯒꯤ ꯄꯤꯔꯦ 2,000 ꯂꯧꯊꯣꯛ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯨꯕ ꯆꯩꯕ ꯇꯧꯕꯗ ꯑꯩ kaya ꯁꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯄꯨꯔꯨꯕꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯄꯨꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯨꯔꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯍꯥꯏ ꯀꯃꯥꯟꯁꯤ LNC UNC Naga Hoho ꯍꯥꯏꯕ ꯃꯇꯝꯗ ꯑꯩ KRA ꯅꯤ ꯍꯥꯏꯅ ꯑꯗꯨ ꯑꯁꯤꯒꯤ ꯋꯥ ꯍꯥꯏꯕ
aduna egi leadership egi apex ahoi naga gi leadership ahoi na egi poster ni ahoi cha so cha chin yang ko an le re aduna no hoi na aya bang monda asigi mtang na fazana wari sarga ahoi gi ma peace program ngai ahoi naga ho UNC LNC aduga chairman yang buki organization yang so ahoi request daw ni ahoi ajiro line su cha se kuire ya wa na cha chu cha chin bukim cha chahi mari mga na so ahoi control daw ngam adong thoba ahoi ei sama se chahi 56 surum ni ajiro line da ahoi dalu ma se ei na koi dige ahan boira mune hana ei khali koi do se ei haite ei no koi su chin di do hai koi dum daw na ei request koi ei wa pa de adong ei mo da pura ei engmona hek ku da e kadai da lebra so thamre e ko ngore e su sorga nangkri e ko kubra hana le pale le punda engmona maida mu khare isina isi tabon I adu tabare do e no bidina mam sapya pos photo lo hai maga tu na rasta ku na ma pas photo lo e mere power power lo photo lo to pre ado photo so sing the sing lam roi je e among do photo kapa hai na to so mimi am photo super me hara de to so yang tan to so thara de ai police si lo na in chot la lai ne nei lo thu bi kai ne ai so si chang bi kai ne pri ga I gim nam na so I gim nam ya da ne ado ai police na na I su ma ya to de to so so ne ai so kokti wakhan khra de tum nei re do so kokti khra wakhan khra ai ta zuna lai ni doi koi da do ai hai de ai na ka ato ko wa da mo na puri de mo na challenge do ni ado si UNC LNC naga ko big head kan ba mo na head ko ba ako na ba challenge do ni mo na to na de ado ko na ai tum da compromise do ko amro do masama la ra de ai mamang da la ra ma ko na map ni re de ko ai su kristen ama ni ko pi ba ya wa tho do ba ya ko in thap ta na le do ai su pa ne ma ado ma lak na pa ni tre na ai haram sa ai hare hoi ai leaders in ai pai pusin LNC UNC na ko hoi ki min pa na ai ni ado ai nang hoi praja ne hoi bicha ne do bina sin ta na ko bajana wa do tan na biro kan ai pusin Linglong ito na hari Riangong habene atu ki chairman ne egi mamang da si victim sina chairman oyame adu ngasi je kari isu khangda bi da ei su infant da level na tam da ekoi kun gi pick up si tara henale adu pick up tara henale ba koi kun na osi kala tongbi ga infant dulalen si koi mu la foi si aya si koi na supply do be adu da engon de han na mamangai du su report yan na torak bale ai asi lambi du da buki gi kiare kelle kelle moina tax komba moi chat ngambe atu noi so ayaba German Association owner teraga atoppa kadai kiri social level atu da yaba leredi atu gumba moibu unaraga low min loroi na bagi kara tobio haina ayam besi ko lapne atu ko koisi atu to andagram ama oyu na ko to ngamdra ka legne atu ngasi sukhang khangdana ko ei member ex chairman atu moi jalwa mi kundu da tax ni budu da maje la posu yang buda ngasi di la poi krakang takang pura la potu da ma bo ngambi da buduna ni na tahan ba kasi se ei kungi englong gi chairman ama boina nungai da ba kandem da ba ei ajebne ojik se asigumba matang se da mi bu puraga kun amabu lalol bami amabu business bami amabu fora ka pesa ni ba to ibse irang niri bine hana editi khale habi na hozi ni matang si da
ꯑꯩꯈꯣꯏꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯋꯥꯔꯒ ꯂꯩꯕ ꯃꯇꯝꯅꯤ ꯏꯁꯥꯃꯛꯁꯤ ꯑꯩꯒꯤ ꯑꯥꯗꯔ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯆꯦꯛ ꯇꯧꯈ꯭ꯔꯦ ꯑꯩ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯈꯨꯟꯗꯒꯤ ꯇꯃꯩꯗꯒꯤ ꯑꯥꯏꯇꯤꯔꯣ ꯊꯣꯛꯄꯗ ꯅꯪꯁꯤ ꯃꯩꯇꯩꯔꯣ ꯅꯥꯒꯥꯔꯣ ꯀꯔꯤ ꯆꯠꯂꯣ ꯍꯥꯏꯅ ꯑꯩꯒꯤ ꯑꯥꯗꯔ ꯑꯅꯤꯔꯛ ꯆꯦꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯂꯩꯕ ꯃꯇꯝꯗꯨꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯊꯣꯛꯄꯗꯨꯗ ꯄꯦꯟꯗꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯋꯦ ꯍꯥꯏꯅ 마고 기바 너 기바 마퉁다 마디 아프 fuba 미도 라르디 마디 compromise to 비게 하나 나야미 아도 모이디 아도 버블라 비드레 아시구마 도우시 거의 랭마이 컵 내들어가 거의 나가 미양도 모이나 챌린지 내들어가 रिटेन दो भी नहीं है ना आई डी ऐसे नहीं है